ꯁꯤ ꯃꯩ ꯃꯨꯠꯈꯤꯕꯩꯅꯤꯀꯣ ꯑꯩ ꯍꯤꯡꯒꯣꯜꯗ ꯆꯥꯖꯩꯁꯦ ꯑꯩ ꯃꯇꯨꯡꯗ ꯁꯨꯃꯥꯏꯅꯁꯨ ꯆꯥꯕꯁꯨ ꯄꯥꯝꯗꯦ ꯅꯦꯅꯥ ꯇꯥꯅ ꯆꯥꯕꯗꯣ ꯌꯥꯗꯦꯕ ꯁꯤꯗ ꯃꯌꯥꯝ ꯑꯗꯣ ꯑꯩ ꯉꯁꯤꯁꯦ ꯚꯤꯗꯤꯑꯣꯁꯦ ꯏꯃꯨꯡꯗ ꯅꯝꯃꯝꯒꯦ ꯇꯧꯕꯅꯦꯕꯀꯣ ꯃꯩ ꯃꯨꯠꯊꯣꯛꯈ꯭ꯔꯕ ꯑꯗꯣ ꯑꯩ ꯃꯩ ꯃꯨꯠꯈꯤꯕꯒꯤ ꯍꯤꯡꯒꯣꯜꯗ ꯃꯄꯥꯟꯗ ꯑꯣꯏꯅ ꯅꯝꯃꯦ ꯑꯗꯣ ꯃꯌꯥꯝ ꯑꯩ ꯉꯁꯤꯗꯤ ꯆꯒꯦꯝꯄꯣꯝꯕꯁꯦ ꯁꯤ ꯆꯒꯦꯝꯄꯣꯝꯕꯁꯦ ꯁꯤ ꯆꯥꯔꯛꯀꯗꯣꯏꯅꯦ ꯑꯗꯨꯒ ꯃꯌꯥꯝ ꯑꯩꯒꯤ ꯆꯦꯅꯦꯜꯁꯦ ꯂꯥꯏꯛ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯗꯤ ꯁꯤꯌꯔ ꯇꯧꯕꯤꯔꯝꯃꯣ ꯑꯩ ꯆꯥꯅꯕ ꯇꯧꯔꯦ ꯀꯣꯠꯅꯕ ꯈꯔꯒ ꯌꯥꯎꯔꯦ ꯑꯗꯣ ꯑꯩ ꯆꯥꯅꯕ ꯇꯧꯔꯛꯑꯒꯦ ꯄꯦꯜꯂꯕꯖꯥꯠꯅꯤ ꯃꯩ ꯃꯨꯠꯈ꯭ꯔꯦꯕ ꯑꯩꯁꯦ ꯚꯤꯗꯤꯑꯣ ꯅꯝꯃꯝꯗꯥꯏꯗ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯃꯩꯁꯦ ꯍꯥꯎꯗꯤ ꯍꯥꯎꯔꯗꯧꯅꯦ ꯆꯒꯦꯝꯄꯣꯝꯕꯁꯦ ꯍꯥꯏꯗꯤ ꯂꯣꯏ ꯅꯣꯝꯃꯦꯕ ꯇꯦꯕꯜꯒꯁꯦ ꯄꯦꯜꯂꯦ ꯂꯣꯏ ꯍꯩꯗꯣꯛꯈꯤꯕ ꯇꯥꯔꯦ ꯑꯩꯗꯤ ꯄꯥꯞ ꯑꯝꯗ ꯆꯥꯔꯦ ꯑꯩ ꯑꯉꯥꯟꯕ ꯃꯐꯝ ꯊꯤꯕꯗꯁꯨ ꯋꯥꯔꯦ ꯍꯥꯎꯋꯦ ꯍꯥꯎꯕꯗꯤ ꯅꯣꯛ ꯇꯧꯗ ꯉꯥꯏꯔꯦ ꯍꯥꯏꯕ ꯃꯩ ꯃꯨꯠꯊꯣꯛꯈꯩꯅꯦ ꯂꯣꯏꯅ ꯐꯖꯅ ꯁꯦꯝꯃꯕꯅꯦ ꯍꯥꯏꯕ ꯀꯥꯗ ꯆꯥꯖꯒꯦ ꯍꯥꯏꯅ ꯇꯧꯕꯅꯦ ꯑꯩꯁꯦ ꯇꯜꯂꯦ ꯑꯉꯥꯡꯁꯤꯡꯅ ꯅꯣꯛꯁꯜꯂꯛꯑꯦ ꯅꯝꯗꯗꯤ ꯅꯝꯃꯒꯦꯅ ꯄꯥꯝꯃꯨꯏ ꯊꯣꯡꯕ ꯊꯥꯛꯄꯁꯦ ꯐꯖꯅ ꯂꯣꯏꯔꯀꯥꯟꯗ ꯌꯦꯡꯉꯣ hảo á. Chagempomba rất là sure bọc hawai char nè, adagi hawai thrak nè, lomba nè, pakhon nè, sing nè, adagi hangam, lối ăn tha gạ, aduga lối ăn tha thong bane ba, hawai hawai de mo sai. Thôi trên này đó ghê. 어디 울고 그게 에이스 패드나. 백그라운드디 kem khăn ngân phăng bấm nó nằm rất lắc vào đấy. 백그라운드 좀 파져들어 볼게. 좀 떠오게 될 거야. 마! 기 ai cooker sa khra hapagera. Cha ok tare. Yam de lei ma rồi. Khara do sum pula. Jabal je. Khun na pai de dik nang khani lom thok khra de.
ꯄꯦꯜꯂꯕꯅꯤꯗ ꯈꯨꯠꯅ ꯈꯔ ꯑꯩ ꯆꯥꯛꯁꯦ ꯊꯨꯅ ꯆꯥꯗꯕ ꯌꯥꯗꯦꯀꯣ ꯃꯌꯥꯝ ꯑꯣꯀꯦ ꯑꯗꯨ ꯍꯥꯞꯄꯣ ꯌꯥꯔꯦ ꯌꯥꯔꯦ ꯂꯣꯏ ꯍꯩꯖꯜꯂꯒꯦ ꯑꯁ ꯇꯦꯕꯜꯁꯤꯁꯨ ꯅꯣꯝꯃꯦ ꯍꯥꯏꯕ ꯑꯩꯒꯤ ꯈꯨꯠꯁꯥꯁꯦ ꯑꯩꯈꯣꯏꯒꯤ ꯃꯩ ꯃꯨꯠꯈꯤꯕꯗꯣ ꯑꯗꯨꯒꯤꯅꯦ ꯇꯦꯕꯜꯁꯦ ꯅꯣꯝꯃꯦ ꯍꯧꯖꯤꯛꯇ ꯃꯩ ꯂꯥꯛꯏꯁꯦ ꯎꯅꯦ ꯀꯩ ꯀꯥꯟꯗꯦꯕ ꯁꯤ ꯆꯥꯕ ꯂꯣꯏꯗ꯭ꯔ ꯀꯥꯟꯁꯤꯗ ꯃꯩ ꯂꯥꯛꯄ ꯉꯥꯏ ꯂꯩꯔꯗꯤ ꯉꯁꯥꯏ ꯆꯥꯛ ꯏꯟꯖꯥꯡꯁꯦ ꯏꯪꯈ꯭ꯔꯅꯤꯕꯀꯣ ꯑꯁ ꯏꯪꯊꯝꯊꯥ ꯑꯣꯏꯕꯅꯦ ꯑꯩ ꯅꯤꯛꯄꯗ ꯁꯤꯔꯅꯤ ꯀꯨꯟꯊꯕꯗꯁꯨ ꯋꯥꯔꯦ ꯎꯔꯝꯃꯔꯣꯏ ꯈꯟꯕꯒꯤ ꯆꯥꯛ ꯇꯣꯛꯄ ꯂꯣꯏꯔꯛꯄꯗ ꯈ꯭ꯋꯥꯡꯒ ꯂꯣꯏ ꯅꯥꯗꯣꯏ ꯄꯣꯠꯅꯤꯗ ꯇꯧꯔꯤꯁꯦ ꯑꯗꯣ ꯃꯌꯥꯝ ꯑꯩ ꯚꯤꯗꯤꯑꯣꯁꯦ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯇꯨꯡꯗ ꯚꯤꯗꯤꯑꯣ ꯑꯃꯒ ꯑꯩ ꯂꯣꯏꯅꯅ ꯑꯃꯨꯛꯀ ꯂꯥꯛꯆꯔꯒꯦ ꯃꯌꯥꯝ ꯕꯥꯏ ꯕꯥꯏ